Taram na Waron, Hudol Tambina na Bagitamakta, Kauksinjali, Katrimayong, Vijendra Singha, Vice President, Jinglen Singha, Memorial Welfare Society. Ngashigi mang the election biraba pumna makku khurumje. Ngashigi Jaifaraba Guru Purnima Gamari Lainana Singlen Singha Memorial Welfare Society na Pangthok Jabedoriba Thoromasida Athoiba Athoiba Singna Mayai Tangmangda yang sin biriba Mingoina Panjarabada President ki Pampam Langda Aigidi Dikhaguru Oriba President CSMWS Aigi Guru Nolukna Ikai Kumzabaloinana Taram no said Anishubada Sibgeski Pampam Lang the Lengsin Bigadabi Kudong Sadaba Amalabina Mashi Mashika Thoromasida Sarok Zabangam Jadri Madagidamakta Ekoi Chairperson MDC Assam Mutum Rina Singabu Mayamna Nakpigani Om Subada Guest of Honor Gi Pampam Langda Ngan Thoiriba Maitei Samaski Thorong Kudingda Saruk Jadra Talairaba Samaski Panaba Thorong Kayada Ninghan Malaitraba Equigi Nungsijraba Retired Professor Guru Saran University Searcher Mingoina Panjarabada Nungsijraba Dr. Ken Chanbu Noluk Naikai Kumnabagaloinana Taram Noksari Matanga Yes of Panargi Pampam Langa Lebiriba Masih cakap kongtang di dalam jelda, Maitai Samas, Maitai Jati, Tungoi nara hukadra, hai duna nungang batamu nungda pokpiriba, Awa anak kaya thidana, Samas ki thorong kaya da, physically, mentally, financially, acau thodang no biriba. Samoy Tongjil Chow na Hangok Tuna Lay Bamiti Samas Kidamata Retired Secretary Irrigation Department Gopro Assam Nungsijrabai Pabum RK Gopal Sanabu Ikai Kundabagaloina Taram no said Matang the distinguished guest Aigi Waza Manipur ki wang mada Nata Shankriton bu Ano ba jaula magpurang na po hona bada Jam na thawai haksang jauna hona biriba Nungsijraba Professor and Dean Rabindranath Tagore School of Indian Languages and Cultural Studies Assam University Silchar Nungsijraba Dr. S. Nani Kumar Singhabu Noluk Naikai Kumna Jabag Loina Taram Noksari Loina na Athoy Basing Yamarakta Topa Anam Kanba Kudamoina Panjarbada Bonterabu Silva Kunganga Barak Museum na Sakhini Samas ki Thorong Kayada Mairong Jadna Talaklaba Sumra Nungsiraba Professor SOD Manipuri Department
Assam University Silchar Nungsirwa Oja Dr. S. Rajmani Singh Abu Noluk Nei Kai Khumna Bagaloina na Taram no Seri Mathangda special invitees when among the leng sin biriba mingun na Panjandra Basu Oja Guru Pumna Makpu Chilang Trong Sibasing Mai Kai Dagi Nakpigani special guest hoina aikhoi gi nung sijaraba aikhoi bu matam leiba khibikta kari da soi khigadage takpi tambi duna lagna na sankriton ni mai da achauba thodang lobiriba aikhoi gi pradhan guru MCA RCA mingoina panjarabada chiknam ganga singabu nolok nei kai khumna bagloina tram nok sari Benona ngakpigani mang dalai biriba special invitees punamakpu swimming oina panjadra basu pumnamakpu chilang throng swimming mai kai dagi noluk na taram na okseri loina na ngasigi light and sound gimai kai da lengshin biriba thodang lo biriba inau jilen amadi baba musu ikai khumna phaloina na taram nok sari loina na mang da lengshin biriba lai guru oja guru imai ben ireng imanaba imanabi ichilinau ikhataba punamuk pusu nolok nai kai khumna ba uchabag loina na taram nok sari loina na ngasiran dhan salada luklen hobiriba Lakshmi Thakurani gi macha manai singoi biriba Brahman khibik pusu chilang tharang diroi mai kai dagi noluk nei kai khumna bagloina na taram nok chari subchin jaraga ngasigi photography videography media gi thodang lo biriba chilino punamak pusu taram nok chari si haraga aigi taram nok pagi warol si matang asida tension jerge thank you